Tawatabo tongan tonganba apanba kayana projectsing adu matam sana loisinba ngamkidabani masigi awatpa kaya water resource ministry digi lawuna bohonasi kariguma sanfam piraktrabadi state ki plan digi project ani asi athuba matamda inauguration tawagi tangai phadabalai masida opposition ge makai digi su angamba mateng pangani haiki hanagi chief minister ge suggestion adubo taramna okpaga loinana chief minister N Biren gi makai digi opposition leader na pirakpa suggestion taramna okhi project sing loisinaba center da chatuna sang daba yadra senfam sing lauduna athuba matamda loisinaba honagani Manipur gi law and order gi phibam asi tamba ngamba nate karigumba hiram amana hektamak ayatpa piba haibasi miyamna khangnarabani masina status da paikaleba major project sing matam sana loisinba ngamkhidaba haibasi asumba wafamni tasengna hadabadi Manipur gi law and order gi phibam asi Susarup Yaki, Governor Nazma Heptulana, Digital India gi ihogda Vodafone Susarup Yaduna, Maipana Tembang PBO, Handa Chemical Aduda, India gi Fadi gi Bot Hadakiba, State Manipur Oikibadu, E. Pau Pauna Bagi Lambi, Nasinarapana Oik Panikibani Haiki. Because I spend all my money in buying most modern, latest gadgets. And those gadgets are not cheap. You pay for technology, you pay for the very good programs for the computer. Lampel Pata Nauna Sango Sagaliba water body get tabak Luidringaida people awareness for nascent advancement cover loop amana tabak lana tore haina Pongdora Posi Labak Tibini haina IFC digi AE Surzitna Pongdoke Padasida municipality gi amotpa Hazile haina Pongdora Lebasisu Gai Sangma Yanava Matam Kariki Sembani Lubawali Hai Basisu Foot Mariki Maka Yona Toktarabani Padasidagi Kokat Palevana Akwebigi Lambi Semba Yaroidavana Singlebak Haiduna Tolibani Housing Russian Basu Nataba Tabakasi Lana Tore, Makata Taba, Yaroi Haina, Media the Pondro Pasi Pazabawali, Manila Nabasip Engineer Natraga Atopada Hana, Hangfam Topani Haiki. Toktomi reports more than Lokotana Super Piro, the payments of Matatobonetri, Pesa here and the people were from the Kosika Diago. Nasmana, Tabak Tingle, Coselle, official Thing but to Zokoi, Engineer the Hibida Gago. See, we know the not of you, but Cositala, Tabak Tingle, Cosella, with a Kojo, Tabak Sudi, Mayam, Permanent Kang the Bamalay.
Sanura Lamjing dan Kanglai Paki Kundamari Subama Pokuman Thoram Ngarang Hozai the Labor Ima Laidamdi Katel the Pangchokre, Thoram Aduda UCM G President Johnson Elangbam, CLK G President Sipak P. Sanu, Kanglamai G President Larik Lema, Ifsa G President Ingkai Luang Amadi Akom Luki President Sandramani Kumansana, Maruba Musing Wena Saruk Yaki. Kasamtong Canada PDS ki item pangandabak mari lenena ngarang wat number 13 corporate na fongdura kiba wafam sing aran bani haina Kasamtong Canada PDS Alien Association na sengdokre pawgi mifam amada association ni member N Zayantana Manipur Food Security Act na haukiba asi April thadagini Kendra asigi oinadi yamna thenglaba fawa department ka sabang ngamdabadagi miyamna siang phanganbada thengthaki kerosene gi oinasu sector ma tha fawa yanthokre matung tarakpa tha singdi economic blockade laikibadagi thau lakhidabni lemho reversing lokthokna leiri siang gi matang dasu en jayantana masa khaina sengdokhi MSF District Committee Jiribam Sinduna Moral Educational Awareness Forum Ama Sorok Ating B High School the Pangchokre Forum Adu the MSF Head Office ki Advisor UTKN District Committee Jiribam ki President A Razib Maitai Advisor M Dharmendra Azukagi President Mutum Maipak Sunasu Saruk Yaki Forum ga mali denena Class 1 degi Class 3 forward the Lady Ba Mahiru Singda Ladik Yantoki MSF ki Advisor UTKN na Haruk deba Mahiru Singna Oza Singda Hongna Lonsat Khang debagi mawong ama nomagi hengalak deba asidagi kalhong na MSF nga sige forum asi pangthopani haiki Kwartagi Pithibida Adumba Yamna Lemsenga Weba Yamna Samsenga Weba Lamsat Sasa Singado Nasidi Sum Mangkar Kuduna Ugo Pangasabadagi Satragi Lu MSFI Madridagi Mahiroi Singda Asumba Campaign Nasi Satna Daba Yadre Hangan Daba Yadre Havigi Hodang Amjungi Anova Tam Liskinita Tegi Talaga Mapan Fabagi Mikagi notification April Amada Tokuna Mai Pakna Pangtona Bigamak Mimi Mangana Sava Election Committee Ama Sem Cray Nicholas Sigi returning officer Oina Aribam Balkrishna Sarma Khan Cray Union Ge member Oiba Singna membership renewal fees Aliba Sahi Singanitra Tareti Oina Ariba Amadi first member Oina Sakang Lava Singna Matamzana renewal fee Tidok Navakangalakli Nauna member oining basingna Manipur Press Club tege form laraga mas kuntra mate fabge manungda thajilakpa yagani hairi ngasi ayo angan bapung ahum makharam taba matamda hangang police station ge manung sanba hangang amasung mongjam khulgi lona ba mafamda leiba lampak amada nupa amasiduna leramle leikhadraba miyoi adudi sapam Ranjit Allies amuba sahi kunga taruk apokpa sapam ibo yaima asan mingai awang lekai da leiba yum amada bharada leibani hairi Asiba Haksang Manakta E Taramki, Kokta Sopagi Kudam Leramki, Naksamda Petina Laksinuna Tamlamki, Police na Thodo Asigi Matang the Tizinba Hokray, Miad Asiga Mari Renana Miyam Gimi from Ama Hangang the Pangtokuna JSC Ama Same Cray, Miad Asil Senari Basing Atuba Matana Potokuna Matik Sabaterak Pidriba Foba, Asiba Haksang Logda Bahina Warep Lokray. RIMS के डायरेक्टर अमा थमदबगी matangdanga Teachers and Medical Officer Association RIM Nurses Association amasung non-teaching employees welfare association apunba executive mifam ama pangthoktuna regular natraga insas ama haptriba fawba khongjang mathang sangsinnaba warip lokre hari hayang mas kun mohomdoi casualty OPD academic amasung administrative ki thabak tharam sing leptuna wakat khongjang sangsilagani mas kun gamari dege routine operation theater lep lagani mas kun manga dege obstetric emergency yaudana atai emergency operation sing lep lagani khongjang asi hena concern ba oina mas kun ga taruk tege institute asi ge thabak tharam khudimak lep lagani hairi pawgi marakthana aten break ama lagminasi Wangkai Ningthem Pukri Mapal Dalaiba Career Nurture Center da Lakliba April di Tang Saradagi Class 9 amadi 10 CBSE Science and Math amasung Class 11 amadi 12 CBSE amadi Costem Animaki Foundation Course Haujaragani Pen
slip or man khwang naba kok sikpa tang sikpa phung naba ni singbada sinaba yaraba lipsap gupna puthok saba auza Iridio Coaching Institute. Admission open for 5 months. CBSE Foundation calls for classes 9, 10 and 12. There is commencing 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampa Chitomlekai behind Radio Water. Contact number 8131025634. Break it tumda makataba pau pizari Kaksing Erengban Hawaii Laibung Lekai de Sana Lembi Misigi Matang da Senel Bamio Sing Atuba Matam da Fadna Putoka de Bani Haina Misia Sigi Matanga Sim Kibaze Esin Ngasi Manipur Press Club ta Pangchopa Pau Sing Unabada Fondo Kray JSC Convener L Joti Sona Makata na Haikibada Sana Lembi Misigi Matanga Tobaldigi Mahaka Kangna Bani Haiba Devalal Kabamio Ama Kaksing Police na Faduna Wahang Pahong Satari Misia Sigi Langla Langjin Kangdriba Fava Asiba Haksang Lokiroi Maralaiba Sing Faduna Ainju Eba Tabak Lokat Naba Kaksingi MLA Amadi Chief Minister Dasu Wakat Kre Hairi Karigumba 36 hours sing asigi 12 nun nasida pung baro matung asidagi akoi moina pau kumamata akoida reply pirak taba taragadi akoina ban nataba blockade nataba akoi tungan tungan ba official sing da koi haibum thokpa civil society organization mayanga akoi meeting ama tawraga warep athuba matam da loraga manipur gi praja sing da kari toba yai manipur gi government kari lokhotpham thokpage habudu sapchana koi takshan gene bagi phirap tu da ngasi se koi press meet ama koi tawsena koi zone action committee against the brutal killing of Miss Sana Lembi haina mai Sana Lembi gi allies isan haina lekai de khangnai masi akoina sinjalangjaban Hauzik Sathariba Manipur Board Nalaba Class 10 exam da tha Sikatara Tareki English paper toko nimita Thiam Laisang Khongi Bright Career Academy da Biology Tambiba Oza Yumnam Chandramani Apopo Laikhidraba Tondona Wangoi Private Center da Taba Mahak Masamaki Mairo Simutakpiduna Aranba Pamisinan Ki Haiba Campaign for National Regeneration CNRG Special Task Force na Taraina Logdi Hari Task Force Asige Commander Dipaki Charol Amana Kunai Asige Tungi Yumbiril Ogadoriba Mahiru Singbo Quality Education Program Bigi Kongtang Sing Alliance for Socialist Unity Kangleipang Lieptana Sangsilak Diba Kongtang Sarukam Oina Hauzik Chatariba CBSE Bosem Amadi Council Laba Exam Sing Pading Sumna Pangto Naba Taugodaba Amadi Taroidaba Wafam Mangzamwana Miyam da Thamkrabani Adobo Live Activity Aikwen Ngakmin Nagadaba Wafam Sing Tawoidaba Amadi Isagi Tafam Topa Taudang Lobagi Mahuta Mahiru Sing na Arama Pamisi Nabada Odasna Mateng Pangsinba Yarupusini Tawang Asi Lautunaba Education Balalonba Mahiroi Bulana Lamzing Bane Aramba Lambida Mapung Oina Mahiru Sing Mai Papa Sang Wanganduna Mama Mapa Oibu Singa Masu Singbo Private School Singda Larik Tam Halak Bani Amadi Asum Tauduna Miyam Digi Sendong Sauna Tana Bokona Bani Haina CMR na Lawi Hauzik Aikona Uriba Mahiru Singi exam ga Mari Lenaba Asweba Sing Asigi Horupamsi Sangyang Pangthokpa Matamda Bona Zathariba Sangyang Kanglona Sina Aranba Toba Yanabagi Ahoba Makul Kaya Piri Lanai Mahilo Singi Mahiru Singi Examination Center Singda Mahilo Singdugi Oza Singbu Examination Duty Taba Yahanbasini Masiga Manana Bright Career Academy gi Oza Y Sandramani Khakta Natana Asiguma Aranma Thong Sing Asipak Sana Sathare Habigi Pau Leire Wafa Masiga Mari Lenana STF na Lokapam Thokpa Kongthang Sing Lokalabani Tungi Laiba Lepodoriba Mahiru Singbu Asumba Lambida Lamzing Naba Bonasu Nataba Pambai Sinadanaba Hauzik Sathariba Sangyengi Kanglon Amuk Hana Yingsil Haningi Masagi Tafam Tokpa Mathau Taudaduna Mahiru Singbo Taklam Libo Oza Yumnam Chandramani Amadi Aranba Asibo Pangthokpada Kongthang Amatada Lakatana Tumina Sileba Wangoi Private Center Ye OC Yumnam Radesam Su Sab Manaba Maral Lai Hairi CSIR Northeast Institute of Science and Technology Lamphel Sinduna Aroma Sector Woodkia Technology and Banana Fiber Hybrid Nimit Nini Sathagadaba Skill Development Training Program Ama Ngasi Institute Sigi Conference Hall Panchokre Thoram Aduda Forest Department Chief Conservator Mohendra Pratap Singh Manipur State Medicinal Plant Board Key Member Secretary Dr. A. Guneso Sharma Medicinal and Aromatic Plant Promoters Consortium G President P. Devkanta Amasung Institute Sigi Principal Scientist Dr. Ais Bir Kumar Singh Namaru Bamiyo Singh Oina Sarup Yaki Training Program Aduge Matangda Dr. Guneso Sharma na Wafum Kaya Fungdoki Economic
then the environment protection, loina unemployment problem kaya se ekoi solve tawna kani. Sara sing asi pupokuma tamda cultivation kumaina tawgani madugi technology cultivation tower matung daida madu akoi kumaina finishing stage daida akoi lehalaga market purchaser singsina daida do mi singsina apam hong da kumaina pupokani hai puna maksinga se ngasi gi 2 days gi function asida yamna marang kaina yamna matik sana lembi relo mayam puna maktai da masi soidana resource person singsina thambigani. Hayang Mas kun ngomdagi ayuki pung taruk tagi CRPC ke section sa manifuga mari ke subsection ani gi makada Imphal East district ki mafam sin batungna miyoi manga na traga hena ain kainingai oiba yaba mongda punba khosu kulai sing puduna satpada atingba thamkrai atingba si hayang degi tharaga tha ani gi matam phawa sanagani hiramasiga mari lenana district magistrate Imphal East na order ma thokrai. Counter economic blockade manungda November ge tang taragani thoi degi kungani thoi fawba khurai konsam lekai da leba khurai konsam lekai sakhwat khongthang nupi lupna Imphal ukhul lambi da gari kya degi singthaduna thamlakhiba posing ngasidagi mapu da sinaba haukhrai laliba tang kunga mari ge nungthil pung ahum fawba port ko sinaba ge thabak asi chathagani masigi matungda lakpa wakati lauroi hairi nupi lup ke secretary na port na pusing na matam chan isa ge posing lawinaba appeal tawki. Numi humni gi matam piraga laura do na ngasi koi potse pithoka hobani aduga sigi numi humni jigi matung dagi di koi gi makhata ba moina wal hobo poching piuna hai bu jo koi dai pu boding amaru Hauziki matam ge saita nainarol da TS Elliot ki khudol haiba hiram da lecture series sama lamyam sangnen da naharol Saita Premis Committee Imphal Sinuna Hodokre Thoram Aduda Manipur University of Culture Vice Chancellor Professor Naurem Khagendra Samiti Asige President L. Opender Sharma Sangnaraba Critics Professor 9.Pm Tombi Susaruk Yaki Professor N. Khagendra na Hauziki Matam ge Saita ge Nainarol da Elliot ki Khudol ge Matang da Wangangki Professor N. Tombina Mahake Sahi Hundramanga Subamapo Kumon ge Mari Lenana Ahan Lecture Series Asi Pangthopani Haiki Ayana Kritang Masaida Shotariba Magishe Naharon yang kritik thorang naba silai ponge anu walai ponge ni matang thang ponge ni are marmakta nei naba su pangtukin su khanjeri ko samai tokdana Manipuri sahitya khar sothana leriba nei nabagi marum seida kitang do su mateng pangwa ngam gadara haiba wakhandai na masi lecture se aina kachabani Haukiba Mas Tara Taretki Angan ba Ayukta Langol Game Village tagi Lamdeng Taba Lambida Asiba Haksang Oina Fangkiba Nan Manipuri Azoi Kumar Sahu UNLF na Sibigi Charak P Kibani Haina claim Torokli Department of Publicity Director M Sakhengi Charol Amana Azoi Kumar Sahu Sahi Kungamanga Apokpa Suresh Prasad Imphal East District ki Minutong Telepati da Bara Waiduna Laiba Asi News Ekonda Pandukan Famdana Oktaba Oktabisingi Lambida Bahana Asil Arang Waraga Commission Sabigi Tabak Taba Mioini Mio Sina Kunaya Sigi Inkalak Debi Nupi Singbo Lalot Port Ontokuna Aran Balambida Sing Sinuna Sanda Lambida Sizinai Masagi Pibam Soinaiduna Ladiba Mioi Asina Asigumba Kunaina Yadaba Tabak Asi Tarumbagi Damak Serak Pibni Nan Manipuri Ama Oina Serak Pibanate Mahana Sathariba Sandan Thawong Asi Hana Kanglabasu Tha ani ahum sangna kupna yengsinuna sabsaba khanglaba matungda haukiba masteraga tarukta Hotel Embassy Pauna Bazar mamangdagi laukatuna asengba khangdonaba wahang pahong sathaki wahang pahong sathabada mahalna tawkiba thabak sing sabsana khanglaba matungda charak pikibani asigumba akamba thabak asida mahaka thabak taminarambi miyoi kharasu mahana haidok lambadagi masak maming amadi laifam sabsana khangle athuba matamda lupta paw phawaktrabadi makhoisu charak pigani hairi Amukah na atin na break ama luminasi. The new Jigsaw 2017 series beats your heartbeat. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Beneath 100 meters from the Earth's surface,
naturally filtered through saline streams, pure, clean, and healthy water. Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance of from the best instructors from Delhi. Join Ujjwal ICE Academy for foundation course. Hello Doctor, ICE TV na solution mit kuding idu midang wadam pungkol tabam matamda sandok seba live phone program ni lag deba mars ki tang kulum doi solution numita Dr. Umesh Takhel Maimuna guest Dr. Bibigani Pikna spine injuries yanglen sharu sokpan bam sumusig laing habasini adumna call to birakata by kri telephone number 2442336. Break itungda amukka hanna makhataba pausing pizari Handa pangthok kiba Mikhal aduda Kangpopi Kendra voters sing namduna BJP gi mirepta vote pihan ki haina miyoi ani Assam Rifles na tamthina phubudi soktuna CIC Kangpopi da laikanari solva miyoi ani adudi Lamgoland kipgen sai kungatret apokpa saitin mar sonjang pakang khullegini atopa amaduna lunkhomang kipgen sai kungataruk apokpa laikidaba lalpau langno phai khullegini solaba ani na paumisingda phongdokpada makoi ani ngarang nimidang wadam pung manga makharom taba machamda Fijam setpa kuntranipan suba Assam Rifles ki personal khadana Kangpopi IT road ki traffic point manakti ki fakhi bulletproof gari kauraga makoi anibo yangkoi pau khul fawa puraga UJB school amagi maningda mamna mamit khumjelaga tamthina fuki gari manungda Assam Rifles na karamba organization gi miyoino handaki Mikhal aduda BJP gi campaign tawduna Kangpopi Kendra BJP gi mirepta miyamu namduna vote pihan ki haina maral sirakhi Makoi ani tongan ba mafam dangarang nimidang pung tara mathoram taba matamda thadok lamki Assam Rifles ki ka henma thong asibu Kangpopi district ki tongan ba civil society organization singna kanna yaning da ba phongdokli Mars kungamari phawge manungda kuki customary loge matung ina kuki NP Kangpopi kota Assam Rifles na lale haizagadabani makoi ge mathakta FIR sangeni hairi in kumjali sing wasamapan Marifu Marigi August Manga Dalai Kidaba Nepal Digi Indian Army Lieutenant Colonel Durga Bahadur Rai gi Asiba Haksam Phumkiba Kumal Lampa ki Sai Complex ki Asiba Phumhamdegi Lokthok laga Minutongda Leiba Poloi Famda Hindu lining ke Sanabi Matung ina Poloi Nabgi Ayaba Chief Judicial Magistrate Imphal East Aribam Nautune Sori Debi Nangasi Pikre Laikidaba Commandant Durga Bahadur Rai gi Masanupi Ahumna Sahi Kuntra Humdoi Subna Makoigi Apokpana Laikidabagi Kongul Lirak Laba Matunda Kumal Lampa ki Sai Complex ta Phumkre Haiba Khanglak Padigi Mafamadu Degi Loktolaga Hindu lining Rasolgi Sanabi Matung ina Poloinaba Ayaba Pibi Naba CGM Imphal East ki Quarter Haijarakibani Hayang Ayapung Apan Taba Matamda Mafam Asidagi CGM Aribam Nautune Sori Devi Masamak Yauna District Legal Services Authority Imphal East ki Secretary Imphal West Police ki SP Imphal West Police ki OC Directors Sports Authority of India Imphal Youth Affairs and Sports ki Director Marirenaba Ukil Singh Amadi Forensic Science ki Expert Singh Yauna Lening Degi Lokthokani Hairi Indian Red Cross Society Manipur State Branch Samasung Center for Entrepreneurship and Skill Development Schools of Social Sciences Manipur University na punna sinduna World Water Degi Thoram Center asida punna pangthokre thoram aduda Red Cross Society Manipur gi Vice Chairman Narendra Ningomba Manipur University gi Assistant Professor KS Ais Ananda Center asigi Director Professor CIS Ibol Susarup Yaki Hauzik Sathariba Bona Loba Class 10 Exam gi Center Singda Desam na tongan ba Center Tragani to the Satuna Yangsun Kre Center Sing Asigi Manungda Wangoi Higher Secondary Kumbi High School Lamdeng High School New Ideal School gi Center Singda Paktak Nana Aramba Pambai Sidinaba Tengaraki Question number 15 Haiduna Thaduna Siamlava Pakumse Mairus Nigi Faraki Masjid Natana computer the Namtolava Amadi Kuna Eva Apik Pasi Masjid Singda Pakum Iduna Lamination Tauduna Paramasu Tenaki Mawang Madul Naidaba Thong Asigi Daipta Center Sing Asigi OC Amadi Majina Bakudimanga Logo the Benihari
Sangeet Naatya Academy New Delhi, Zayan Manipur Dance Academy, Amadi Manipur University na punna sindana numit mangani chathagadaba Festivals of Choreographic Work Nitya Sancharana Maharaja Chandrakirti Auditorium da Haukrai ODC Vision and Document Center Kolkata gi Drivi Amadi Zayan Manipur Dance Academy gi Kabui Kayoiba Utkrai. Kulian Bilas Tigi CIS Rangaizir, Imol Kovasahi, Humpuram Surabami, Amasat Chibatang, Taraga Mapenda, Mayumniki Toki Badigi Hanjil Lecture Hairi, CIS Rangaizir, Imol, Fit Manga MC Anirom Wangi, Mamai Kwedane, Kulay Kusuni, Mahana, Mayumniki Toki Bamatanda, Hangama Palga, Angobaga Langba, Kudang Asam Free Amaliki, Konga Amubama Setki, Kanagumusina Mahapu Technology telephone number 8974693825, Amukana Pazari. 8974693825 tapau PBO Hairi. Matam Queen Lamsinduna Thambiraba all Manipur DPC completed police constable Melising Nitra Humjogi, Tangdang Amatang Anoba government Asuna Kangan Bio Hairi. Angam Mathau Kara Angam Tanabada Nahakayagi Punsi, Kangau Nahana Thambiba as Hivasi Asuma Kongtang Nate Amadi Miyabigi Minusigi Wang Maduni. Laikidaba kaya yawbaga loinana sahi henkiba kaya su yawre maram asina anoba government asina base asigi tangdang ba amatang khangan biyo hairi hauji makhata na ngasigi sanabagi paw lobisi Housing asigi sanabagi paw boyang thojamdegi hana lobisi Ibadong Thangjing Polo Club Khongman Amadi ex Polo Club Wangkai Kuntari Suba Governors Cup Invitation Polo Tournament ki semi-final sangkhe Kuntrani tu Suba N Hazari Amadi Dr. N Tombi State Polo Tournament gi khangkat laba Polo Team Tarana Saruk Yaduna Tha sigi tang tara mapal degi Imphal gi mapal kangjibungda Manipur Horse Riding and Polo Association Sinduna Sathariba Kuntari Suba Governors Cup Invitation Polo Tournament ki ngasi sanakiba ahanba matchta Manipur Police Sports Club Team Sina Imphal Riding Club Lampen Patpu Panjal Taret Anida Maithiba PK Manipur Police Sports Club Team Sigi Mai Papagi Panjal Singadu S Biking Anishuba Amadi Marishuba Sakarda Panjal Ahum TS Romana Anishuba Amadi Marishuba Sakarda Panjal Ahum Sanki Atopa Panjal Aduna S Abungchana Marishuba Sakarda Sanduna Mersasi Mai Pakibani Mersasi da Maitikiba Imphal Riding Club Lampen Patki Panjal Aniedu T Laisembana Merski Ahanba Amadi Anishuba Sakarda Sanki Anishuba Merski Sanakibada Ibadok Thangjing Polo Club Khongman Mangjinna Eastern Student Club Nongmai Bungbu Panjal Taret Anida Maitiba Pikre Ibadok Thangjing Polo Club Khongman Mangjingi Mai Papagi Panjal Singadu P Ozidna Anishuba Amadi Ahum Suba Sakarda Panjal Ahum M Dorenna Anishuba Amadi Ahum Suba Sakarda Panjal Ani Sanki Atoba Panjal Ani Aduna M Manihar Amadi O Samarjitna Anishuba Amadi Marishuba Sakarda Panjal Amamam Chanduna Mers Asi Mai Paki Maitikiba Eastern Student Club Nongmai Bungi Panjal Ani Adu K Samanandana Anishuba Sakarda Sankibani Tournament Asiki Ahum Suba Merski Sanakibada ex Polo Club Wangkaina KNMM Riding School Sinjamaibu Panjal Mari Amada Maitiba Pikre ex Polo Club Wangkaigi Mai Papagi Panjal Singadu TS Jacob na Anishuba Madi Ahum Suba Sakarda Panjal Ani Chanki Atopa Panjal Ani Aduna L Atangbana Ahanba Sakarda Sanduna Mersasi Mai Pakibani Mersasi da Maitikiba KNMM Riding School Sinjamaigi Amatangariba Panjaladu O Saitazina Anishuba Sakarda Sanki Sathariba Tournament Asigi Haying Nungtilpung Amatabada Ahanba Match Oina Manipur Police Sports Club Team A Amadi Manipur Police Sports Club Team C ga sanagani Anishuba Match da Manipur Police Sports Club Team B Amadi Khurai Polo Club ka sanagani Ahanba MCA Luang Pokpa 2020 Trophy gi ngasi sanakiba match da Riyang Star Nagama Palamadi YSC High School Mai Pakre
Manipur Cricket Association sinduna luang sembanggi luang popo cricket stadium da mamang thagi tang tara mapalagi tim kunna group mari thokna khaidokuna chathariba ahanba MCA luang pokpa 2020 trophy gi ngasi sanakiba ahanba match da Riyang Star naga mapalna thau thangmaibanbu ran humphuni thoida maithiba pikhibani match asida mai pakiba Riyang Star naga mapalna toss ngamduna ahanba batting tokibada apiba over kunda wicket nipal turaga ran sa maga kunthani thoi lokhi masigi pakhumda anisuba batting tokiba thau thangmaibanna over kunda wicket tare turaga ran humputara khangloduna match asi maithi khibani match asida Riyang Star naga mapal gi sanaroi Rajesh Patel na wicket mari loduna man of the match take trophy asigi anisuba match ki sanakibada YSC High School na KIYC Khetri Iril Mapalbu ran humpu mangada maithiba pikhi match asida mai pakiba YSC High School na toss ngamduna ahanba batting tawbada apiba over kunda wicket mapal turaga ran sa maga tara taruk lokhi match asida maithikiba KIYC Khetri Iril Mapana anisuba batting tawbada over kungi manungda over tara tareka ball marida wicket loina turaga ran yankai mathoi khangloduna match asi maithikibani match asida YSC High School gi sanroi Arnon na wicket mangan logduna man of the match takre hayeng ayog stadium asida ahanba match oina Blue Hawk Kurai amadi Trau Kwakai Thelga sanagani anisuba match ta PTRC Patsoi amadi PSC Khuyathonga sanagani Taramari Suba Manipur Veteran Cricket Tournament ki ngasi sanakiba match da Model Club Team B Singa Makhana Cyclone Thangmaibanbu maithiba pikre Manipur Veteran Cricket Association sinduna Oriental College amadi Model Higher Secondary School ground da mamang thagi tang kuntarukti team tarana group ani thokna khaidokna chathariba Taramari Suba Manipur Veteran Cricket Tournament ki ngasi sanakiba match da Model Club Team B Singa Makhana Cyclone Thangmaibanbu ran Taramari da maithiba pikhibani Model Club Team B Singa Makhana toss ngamduna ahanba batting tawbada over kuntrada wicket loina turaga ran samaga sunna ama lokhi masigi pakhumda anisuba batting tokiba Cyclone Thangmaibanna over kunga ball mangada wicket loina turaga ran melphutare khagloduna match asi maithiki match asida Model Club Team B Singa Makhagi sanaroi Dorena over mangada wicket manga amadi ball nifu marida ran kunithoi loduna man of the match takre hayeng ground asida Model Club Team A Singa Makha amadi kraw khamnam leraka sanagani TS Birachandra Singh Football Academy na sinduna thasi ki tang taranipal ki team mapalna group ahum thokna khaidoktuna Tabaspa Sports Complex tabung kokta sathariba ahanba Tabaspa Veteran Cup Invitation Football Tournament ki ngasi sanakiba match ta Basai Thangmaibanna Phlamya School bu goal mari sinoda maithiba pikre Basai Thangmaiban gi mai papagi goal singadu and Imosana match ki kunthara truk suba madi yankhai matoi suba minute goal ani sankhi atopa goal ani aduna KS Rajen Khangamba madi KS Ratanna match ki niputare suba madi yankhai mari suba minute sankhi Sathariba tournament asigi hayeng ayu pungni pal tabada ATBFA Thangmaiban amadi BB Pham Kaisam Patka sanagani Thagasari Bayai Makatana Sanabagi Paukaraga Amok Lobisi Gawa Sanare Kara Launabagi Damak Thau Ground the Panchokiva trial Aduna Gawa Aroiba trial Yarunabagi Damak Football Sanare Taragamari Kankre Kangalaba Sanaro Singh Akupa Marol Birachandra Football Academy course and Utamdagi Kanglava Yagani Hari Youth Affairs and Sports Department Simna Tataruki regular coaching program gi Kuntramatu Suba Base April gi Ahan Masayol Digi Hauragani coaching Asida Yagodaba discipline Singdi athletics, archery, boxing, basketball, bodybuilding, cycling, canoeing, kayaking, fencing, football, gymnastics, handball, hockey, judo, rowing, sepak takraw, shooting, table tennis, thangta, taekwondo, volleyball, wrestling, wushu amasung weightlifting ni Saruk Yaningba Sanuru Singna Directorate Office Natraga Mari Lainaba Post Nigilova Yagani Form Thajan Bagi Aroyo Matam Tha Sigitan Kuntra Matoi Fawani Ningthozam Khelsandra Singh Charitable Trust na Sinna Ani Suba State Ki Thakta Sinba Laiteng Thangai Sangdam Labatha Asigi Kuntra da Uripo Asom Laikai gi Basketball Ground Kam Community Hall da Pangtholagani Yawningba Singna Tangkun Gataret Fawada Mingjan Form Mensilaga Uripo Ningtho Khongzam Laikai da Laiba Trust ki Office amasung Laman Thang Tra Sagolbantara Laukra from Laikai da Pisin Bayagani Hairi Hauzik Nasiga Ay Nasagi Pau Pangbigani
Ngasigi oikiba ay ngasagi pauda ICAR Lampel Patagi Pirapa Paugi Matung Inna ngasigi khwaidagi sakiba degree Celsius 15.9 khwaidagi ingba degree Celsius 10.1 Nuksita yauba ising manangi sang ayukta sada maripumari nuktilda sada nipunitoy oiki ngasi nong chukide maruda pau amukana dimanya khagi lupa crore lising ahum tanipan kungnipan henbigi sianfam assembly na pass tokre se minister M Birena Manipur law and order gi phiba masi tera punjigi nong mani haina tangdam nakre Susanpur gi asiba miwai Nepal gi arol mathom ngam pangthona ba se minister na filar thaduna wali sanana ba thabak lakhatre amasung Ibudo Polo Club Common Amadi X Polo Club Wangkai Kunatales Suba Governors Cup Polo Tournament ki semi-final sangkrai. Ngasigidi ISTV na pijaba pawmatang asdal wajare miyang tabi di papuna magpo amukahan na kulumjare. Offline amadi online gi kanaba lawbiu masina adongi ahangba matamda online da yumda computer gi tuition tawba yaragani khudong saba singdi family punna amadi personal oina computer tamba yai natragana adomna khangningliba jaga jaga du khaktamak hangba yai haujikmakki oina C++, Visual Basic, Microsoft Word, Excel, PowerPoint, PageMaker, Photoshop, CorelDRAW, SoundForge, 3D Max, Micromedia Flash, amadi Adobe Premiere gi khudong saba leijare. Akuppa marol gi damak 9